लेट्रबदी नोंगमदी सोइदना माइ पाकपा ngamgani haina Education Minister T.H. Basantana phongdokre ngasi Manipur Science and Technology Council Mastek amadi Atal Incubation Center Selco Foundation Guwahati na sinduna takel pata leiba Science and Technology Complex ta ngasi dagi hauraga numini chupna chathagadaba Innovators Meet ki thoromda wafamasi T.H. Basantana phongdokibani Thoromaduda DN University ki Vice Chancellor Professor N. Raju Mohan, AIC Selco Foundation ki CEO Dr. Ditismita Chobe amadi Mastek ki Member Secretary MEI School na athoiba mitunglen oina sarukyaki T.H. Basantana makha taraduna Manipur asi piklaba lamdam ama oirabasu khutsa haiba mioi masing yamna leiba lamdam amani masida natana lamdam asiki sanaroi amadi art and culture bu malem gi miyamna sakhangnari Manipur asi ising gilampi leiramdaba maramna chakhatpagi lamjenda sothaduna leiramlabasu haujikti IT gi matam oibana malem asi pixel hale maram asina mahairoi amadi naha oiribasingna wifi amadi internet ki khudong chaba lauduna atopa leibak singa changdamnana ba hotnarasi haiki ngasi haudokliba Innovators Meet asina lamdam asida leiriba khutsa hairiba singidamak achaubu khudong chaba kaya piba ngamlagani haina mahakna makhatana phungdokhi School is quality education program. School is innovation, technology, vocational studies, the SUPW, socially useful productive work, incorporate. Let us all, be thankful that they have Atal Incubation Center, Selco Foundation Guwahati has come here to participate and to organize this function. Let us take full advantage, participate with sincerity, with discipline. Manipur ki talent city discipline if we work hard, I think there's no stopping us. I have full faith. Let's work towards a very positive attitude and let's all make Manipur a developed state, and I wish this workshop a grand success. Kamjong district ki manung chana laiba nambi sidada hauriba yongchak pambi sing semi loops ko batin makhal amana tabana maram oiraga ayamba loina kangduna siba thengnare hiram asigi matangda nambi sigi village authority Samuel na IS news da phone torakibada khun asigi achauba senthok lambi ama oiriba yongchak asi jahi khara sida tin taba maramna kangduna siri kumsi sehi gi oinasu khul asida yongchak amata panba ngamdre Kul asida lairiba yumthong khudingi yamdrabada yongchak pambi kunthra thaduna palakpa matamda pambi amada lupa lising kundagi tadana phangi amadi macha masu lairik tamhanbaga loinena imungi leita laira punarabani khul sida yongchak sing asi pandaba maramna khunja sing ayamba wanare hiramasi gi matangda mari leina balengak na department na athubada mityeng changbiduna khunja sing gi awaba asi kokhanbiyo haina IS news ki khuthangda pukning chingsilakli Kumsi sidi ama upandre ase media person king ase ngasi lago orisine tin shu ji shu cha basi pambi khara di loin cha thokre uji shu khara shu chari maduna ekhoi awa basi concerned department or sarkana karma torga mateng khara pbo habisi ekhoi apambani natrabadi ekhoi gi awa basi amasi gi income sidiki phangada basi di leitrabani na next year ki damakti yam ama awa ba ma ui Usikagte kumbla pambiso hanate sida yam leiramni nambisa rampoi habisi kangpat asisi kumbla gi mafamni madubo kumbla so loina sigre tin charaga madu hujiti kumbla gi income ama ho leitre moroina yongchak sida gi income lapni adu handak chahidati tin chabagi loina loisin digre mahe ama ho pan yumlang mada kun yamda bising na tara manga kuntra farm to bising yawi huji anak pata oina si yum manak si uchabni Ziribam gi Phaitol area da nupi macha amagi asiba hakchang ta duna leiramle furit angangwa machugi litlibi nupi macha asi yengbada chahi nauriba mali akaknaba maram sing khangba ngamdri Manipur University of Culture gi Department of Theatre da MA 4th semester tamliba mahiro singna puthokpa yumnam Rajendra na iba Guru Daksina haina mingthonba production play ama thasi ki tang kunda khudol tambagi thoram pangthokre Maharaja Chandrakriti Auditorium Palace Compound Imphal da pangthokiba thoram aduda Rajya Sabha ki MP Sanajauba laise mana thuiba mithung MUC gi VC Professor P Gunindra Singh na thoromapu MUC gi Registrar L Radhakanta amadi MUC gi Deputy Registrar Dr L Surjit Singh na akhanaba mithung sing oina sarpyaki
Thauramga mari lainana MP Sana Jaubana haikibada Manipur University of Culture na ngasidi Art and Culture gi manung chana lairiba tongan ba art form singda mahai tamkibagi result phangba horakpa si pukningda apenba poi masidagi tamba loiduna tholakpa mairo singna malemge miyamda art and culture na Manipur bu amukka hena saktakpada achoba thodang laurgani haiba wafam phongdokhi hairiba play asina society da anyama wangi lairiba khenaba sing adu maruk oina utkhi Haukiba pung kunmari da India da nauna miyoi lising manga chamri kuntramatoi COVID positive oire laikhidaba mi ki masing na tara marini fagalakpagi changcha da manfutara nipan ga 10 taret ani oiri apunwa confirm case koti mari lak nifu manga lising yangkai chamri yangkai marini active case na lising nifu humdoi chatre yangkai marini laina asidana laikhidaba mi ki masing na lak manga lising kunipan chamri kunmapan ni Laina asdagi naba fadona discharge tawkiba migi masing na koti mari la kuntra mapan lising humudra ni panchani humudra mathoini Laina asdagi ngakthok na ba vaccine kapthokiba apun ba migi masing na koti chani tara taret lak tara mathoi lising kuntra taruk chamapan kuntra mari yaukre Malem gi oina covid lai chatna khwaidagi na sokhalaba laibak singi manungda USA na ahan ba India na anishubada amadi France na ahumshubada lairi Awang nongpok state gi oina Assam na ahan ba Mizoram na anishubada amadi Manipur na ahumshubada lairi